ngasi numida wairam phongkiba tongan Manipuri sifungsing amasung thokiba thawdok wathokisingdagi maroibi i pausing miyamna thamjagi ahanbada ngasi phongkiba Kangleipakki Maira News ki editorial hana miyam special content moina miyamna thamjaramge MLA singna Manipur Kannaba Loupham thokpa Thoudang lawba ngamdribasi Karigino Manipur thokliba Kanglup anigi sathiraba irang asi thanipan henjilaglaba phawbada irang asi lusinduna tangdu leitaba Manipur am ohenana Manipur gi MLA singna Loupham thokpa Thoudang singa do lawba ngamdana leiribasi Karigino MLA amamam oiraga maraibak Manipur mai hauduna saklaba Manipur mase tana thugaina bo honaraglaba phawbada saukri konduna tumina leisinba siti yamna pangna begi thongone miyamgi mihut oiriba MLA sing maraibak Ningba Chief Minister N. Birena Lusingduna Delhi da satuna Prime Minister Narendra Modi da Manipur da thokliba Kangluki sathira birangasi kudakta loisinduna tangdu leitaba Manipur am oihallu haina taksinpam thui Prime Minister na thaba oina paikhalakthaba tarabada iramda Manipur da halaroi haiduna Prime Minister office mamangda Chief Minister na Lusingduna MLA sing sidriba phawba sara henbagi khongjang sangsinba sungani Oidiba phibam asida aikhoigi MP ahumnasu Loupham thokpa asoba Thoudang adu laudana na thaiduna leibagum tawribasi leibak miyam aduki matik penadaba haibadu oire Manipur gi kuki taba mafam singda kuki singna tawning ba hingsa gi thabak leptana sathari punama asigi mathakta Manipur gi apunba saktam maset tana thugaina ba kuki len haina thaduna khongjang sangsile asumna aranba khongjang sangsili haiba khangna Manipur lengangna khangsin usinadana laithukli basisu yamna lali Manipur kuki len haiba amata leiti laitaba sisu lei haiduna kuki len haina thaba festival amadi banner kya phong sejinaduna Rahul Gandhi gi mamangna fawu utkiba si yamna lebak thibane maduna asiguma Manipur thugaina ba phong sangsilakliba khongjang asi Manipur lenga amadi Manipur miyamba kuki singna karisu leitana khalli haibadu Bharat lenga amadi Manipur lenga ki mamangda phongna thabuk oina satharakpani Manipur kaiba haibisi Bharat kaibani haina Bharat ki Prime Minister Narendra Modi amadi atai lusingba singna yamna lumna lawgadabani adubu Manipur phongna thugaina ba honaragliba kuki Zau MLA tarana Manipur gi kuki len tana na center gi lusingba kayada memorandum pisinduna akan ba khongjang sangsilak matamdadi Bharat ki Prime Minister Narendra Modi na tumina laithoi loidana BJP gi National President amadi atai lusingba kayanasu kariguma thaba amata lokhatana lei madunadi Manipur thokliba Kangluki irang sida Bharat lengakna Proxy war ama sanaduna Manipur si laikha tana manghalage mitai community isi namthaduna thamnaba honarabra haibigi singnaba Manipur miyamda phawbum tawre maduna asiguma lana khanagadabu wakal kya si Manipur miyamda khalandanabagi damaktadi maraibak ningba Minister N. Birena Lusingduna atai MLA singa punna athuba matamda Delhi de satuna Prime Minister Narendra Modi unaduna karigi damakta PM thanipan helaba Manipur gi Kangluk irang asi khangsinaduna leithoklibano irang si hek lusindriba phawba iramda Manipurda halloi haibu wafam thamduna Prime Minister office mamangda Chief Minister na lusingduna MLA singa sidriba phawba sara henbagi khongjang sangsinpham thoi Maka satharak poina panam pausi digi topama ruipa paukrana miyamgi ihul khangna CM na mathau taba se sanga loinana recommendation thabiyu STDCM Mitai maitai ST demand support tawi haikiba du thabak to onthokna ba Chief Minister taksillu haiduna state asigi MLA Minister kunthraga humdoi da ayib sirol pisinkre tha asigi kunthraga matai fawbar thabak to onthokna ba MLA Minister sing hakthingna unaduna taksilagani Chief Minister nasu miyamgi ihul khangna mathau taba se sangsing loinana recommendation thabiyu haina Scheduled Tribe Demand Committee of Manipur STDCM na appeal torokli DM University campus ta leiba ima khontokhanbi sanglenda World Mitai Council WMC Salaikan Balup SKL amadi STDCM na puna kusamnana pangthokiba pawgi mifam amada STDCM gi General Secretary K Bogendra Jinhai Mitai maitai bu ST list ta yahonana ba sangsilakiba khongjang asida maram sai angama thakta sagotkani haiduna mitai MLA Minister singna phongdokibadu thabak to onthokpiro Thasigi kuntraga mote phawbada ayib sirol pisinduna Chief Minister taksinbiyu loinana STDCM amadi kusamnaduna satminariba lupsingna su thasigi kuntraga mote phawgi manungda ST demand sagotkiba MLA Minister kuntragomde hakthengdana unaduna taksilagani
Mamang saigi me ahumdagi hauduna state asida thokliba irang asina mayek sengna ule madudi yellow furup mitai maitai bu esti lista yauduna constitutional protection piba haibasimak tangai fadi masida natana atenba matam khragi manungda mitai lak mapalom henmana miss call campaign sagolaki basina su takle madudi esti demand gi khongthanga mitai punamangna sagolle haibada hamanba thoklaroi maram asina miyamgi ihau lakpa ngaidana yellow furup mitai maitai gi ihul khangna sub minister na su mathau tabasi sang loina recommendation thabi haina su maangna makhatana phongdokhi amaramda paugi mipamadura saruk yakhiba WMC gi chairman hakruzam nabasiam nahai mitai kan gi hairabadi constitutional protection natana ngamloi parliament mikhal mamangda mitai maitai bu esti list yahonana ba mathau tabasi sang loina latest oiba socio economic amadi ethnographic report thaba mathau tai matam ngaiduna leiringaida delimitation hankrabadi socio political upheaval ama soidana lakani mitai maitai bu esti list yohon bahai bisi yellow furup asigi identity ngaksana bani maram asina mitai furup khakta victimize tawbusumloi lamdam asibu sahi lisingani hena ngaktuna lakli hairibu yellow furup mitai asi ngasi state asida rightful oiba furup ama oidibra haibisi chabu hang ama oidakli mitai singi phangpham thokpa hak amadi manaba miyeng thamduna esti lista furup asibu yahonanaba chief minister na mathau taba thabak thoram sing paikhatlu hainasu magna appeal tawkhi amaromdana kauktruk to kuki militant singa numai kapna khre numidang wairam pung manga henba phawba kapna khi ngasi Impal West ki manung sana leiba kauktruk singkhong na koki khulai paiba militant singa state security force amadi khulngak pa singa akan momong da tangkak ani thokna numai kapna khre presna phangma pawda ahanba tangkaki koina ngasi ayuk pung 13 minute nifu ga manga dagi hauduna numiyungba matung pung 12 minute yankai phawba atat akham leitana nakalani makta numai kapna khi numai kapna khiba du ahanba da koki militant singna kauktruk amadi kadang ban khul singda tariba khunja sing tamna bom yauna numai round kya kapsinba horakpadagi khulngak liba volunteer sing amadi state force na hanuna numai kapki nakalani makta akan momongda pung amarom numai kapna ki hairi ahanba tangaki numai kapna bagi thaudo adu loikraba matung nungthil pung mariga minute 10 rom tabada makhatana amuk koki militant singna numai kapa horakpadagi akan momongda kauktruk singkhong lomda nakalani makta numai kapna bagi thaudok thokhi numai kapna bagi thaudo adu da nakalani makta aso apan yawbagi pawdi lekhide adubu thaudok thokpam maduda ahenba security force sing sangsinduna makhatana thiba humbagi thabak sataba hokre haina press na phangba pawgi matung in haidi atopa pawmana alumni EDM science the relief camp the labor miyo ani ki meet ki operation tawkhre Manipur hauzik thokliba irang sigi saitheng nangduna relief camp na sangjafam lauduna leiba meet ki anabana maram oiduna meet ubagi sangwalaba inmate miyo ani alumni DM College of Science 12 Science 1996 amasung TDC 1999 base na sinduna freedom meet ki operation tawduna meet ningthin onkhre alumni DM College of Science 1996 12 Science amasum 1999 TDC base ki mairoi singna angamba sel amasum polam sing puthok tuna madi base asigi member oiriba hauzik Manipur gi tuan ba health sector amasum hospital singda doctor oiduna leiriba singna sargyaduna mamangda kumbi tera kha amasum ithai khunawda leiba relief camp singna satuna pangthokiba free camp mit checkup amadi lemna hidak langthak sing piba relief material sing yenthokpagi thoramda thengnarakhiba mit ki lainana maramoiduna mit ubagi sangwa alaba mioi anibu Imphal gi khagem pali da leiba yaima ai hospital lemna mit ki operation tawduna mit ningthin onre Manipur hauzik thokliba irang sina maram oiduna relief camp sing sangjapam lauduna leiriba mioi singi sel thongi khudong sadaba awaba kya mayok naribadu masak khangbiduna yaima ai hospital na sel amata lauduna mioi ani adugi mit ki operation sing free da topiki lemna mit ki operation tawduna mit ningthina uhan khraba patient sing adudi kumbi terakha relief camp da leiba Susampur Turbung wai khurok tagi hemam yaima singa sei humdraga mangamasum ithai kuno relief camp de leibi phagauk so ikhai digi nongmai them Rama Devi sei kunthra ga manga ne hari makasa tarak poina paunul khol pauksi digi to pawna puari ge sagonari ba kawa lamtai pung ge akhoi bada miyoi kharana dukan masing khangdana sajilak di ba silengan eviction tawbiyo puari ge sagonari ba kawa lamtai pung ge akhoi bada miyoi kharana dukan sajinduna naronda patata sinna bo honari haina
Kakwa Youth Club na Thokpa Sirol amana phongdorakli Sirol duna makha taraduna hai puaridigi maroiba lainingi thoram pangthokduna lakliba lamtai pungda dukan masing khangdana sajilaklibasi lengangna athubada eviction tawbiyu haidi matam amada kakwa yorakpada Thinaruba tawduna aishita lairi haina saktak saramba kakwa lamtai pungasidi thibada lilong yobo yawnari English singaniga taraga taruktagi English singaniga taraga taretki aduwaidigi kakwa lamtai pungi akoibada tangkak naina ain kaina sagaliba dukan singasi sadanaba kakwa laisram selongba laikaina taknadun lakibani ahan boina English singaniga taraga tarukki mayai salakpa aduwaida kakwa cinema hall lairaktagi awang pangna NH 102 rom thangba saruk haibadi kakwa lamtai pungi maning thangba sarukta dukan taruk adu sanaba honarakpada Madu tawgano hanagi hanagum ihang hangna thamsi hairubada karam mihau saubu kharana pata haire makhoigi lamni aikoina mafam sita tawningba tawbudana koina thingmagi mathau tadi na koina tawningba tawra u nawa lawdi haina matamdugi lamdaibung social welfare club ki president na makhau pong hairakpada aikoina kari lekai gi lam sunataba puari gi sagonari pa Manipur pumba gi lam oibadana tana historical site ama oina tungi mirol gi damak ngak senduna thamgadaba lepham lenu sibu nakoi khaktagi ni haiba haina sinda paudana duna khanaki adudi yengnaba tare dana hairamlaga halaki lairaba nomgi suraga saba oirubana phumbangnana leiringai matamda asum haukibana dukan taruk saba loiduna phambauki dukan singa dudi cinema hall lairaktagina garigi masak mathum yonba dukan faubani matam khara lairaga dukan taruk amuk sanaba sem saba horki matang sidadi aikoi tumina leibi yadre uttara sanglen sana kunung de satle aduga sana kunung ge miyoi singa tanari lamtai pungna dukan sajilakli basi laukthokhinaba laikai club ki miyoi singa hairabasu madu tabagi muhutta case oina tawsilakri case asi thengnana bohona bada laikai asigi miyamdi apikpa lairaba nomagi suraga sabana mapung oibna kakwa laisram selungba laikai ki miyam angam sel khainaraga thengnaduna lakpani haidi